Aikoi khudingmakna Meikhu Shijinnabana Hakchang Sokhallakpasing cancer nahalli. Smoking is injurious to health and smoking causes cancer haina churup ki packet ta thaba loinmakna thengnei adubu hakchinna ka henna di loksilude Meikhu Shijinnabana Hakchang da kaya yamna sokhanbage haibasi nainanabagi damakta ngasigi thamjariba Hello Manipur Hakchelgi thoram gi hiramasi Meikhu Shijinnabana lungs amadi Hakchangda Sokhallakpasing haibasi oina thamjai hiramsigi matangda studio da asigi lengshin biriba expert na Department of Respiratory Medicine JNIMS ki senior resident oina lebiriba Dr. Ronal Naorem ni Dr. na chillaba matam kaithokpiduna lengbirakpasi yamna nungaijai taram nokchari thagachari. Thank you. Aduga Hello Manipur tabiriba khudingmakpu taram nokchabaga loinana adom na tobirakadaba khigi telephone number domtang note toshinbiu ngasigi thamjariba studio gi telephone asi 93623 27078 amuktanga 93623-27078 hairipasida dial tawilakga lengchimbiriba doctor dagi koigi Meikhu Shijinnabana lungs amadi Hakchangda Sokhallakpasing gi matangda khangbiningbasing hangbiba yagani koi khudingmakna toina adumak ngangnaba wafamni doctor Meikhu Shijinnaba churubiri thakpasiga miyoibagi Hakchangda sokpasiga anisi kari mari leinabage wahudok kitang takpiyo Meikhu se akoina Meikhu hairga akoina cigarette natraga koi biri sumbada jadang akoina khangnei doctor but akoigi India gi oina natraga akoigi even South African countries da haidai ko akoigi developing countries haidai Meikhu smoking sigi Meikhu jida not only akoigi cigarette biri jidang natna akoina biomass fuel na akoigi nupi da yamna thin effect tawi nupa dagi hena ko sijina akoina kari haigdagi haida akoigi chak thongda akoigi funga da Shijinnariba akoigi sing thaba or akoigi santhi kanghallaga thaba si mayam gi Meikhu ji akoina akoigi lungs ta akoigi health ta sokpa Meikhu ching yadum ko aduna si ji akoigi Meikhu ji gi akoigi affecting the health akoigi lungs it affect over Meikhu ji da akoigi si ji part amani haitare ko aduna sigi Meikhu akoigi cigarette biri haiji akoigi moigi chemicals haitare ko adu rakadi doctor akoigi nungsit chenghandriba hawa gari degi thadoraiba Meikhu singsisu sor homida changi bani na masisu dum nainabada sisu adum chumme sisu akoina noxious particles kawe ko akoigi sijana among hitang pollution gi da ong chingraga sina ong hitang akoigi category ji tang khetnagar haitare ko but akoigi lungs da main oina akoina effect toraga akoini sana Meikhu gi man hire agadi not only akoigi cigarette or biri sintana hojiki akoina ina hajariba hojiki akoigi yumda chak thongba thaina sinnarmiba hojikpudi gas sinnarabni na gas cylinder sinnarabni sigi Meikhu exposure je yumgi household yamna handare but still tongan ba lam kharada dumak masigi si mayoknari India da su dum seasonary India da su dum khara makhai di seasonary aduga hujiki doctor Meikhu gi sidai yauribase masina aikhoida sohanbagi mongsi mangonda kari yaudana no aikhoigi hakchang sida sohal leise akhoigi cigarette biri sida hairgana akhoigi main oina sida akhoigi lungs da effect tawraga sokpa jidi akhoigi sidai carcinogens agi nitrous amines kind of mam atopa compounds mam leiri ko carbon monoxide agi akhoi carbon atopa particles mam na khalle nicotine na effect tawrine nicotine na lungs sohaline nicotine jina lungs kemta effect tawde but nicotine gi effect se higher gadi nicotine jina akhoi addiction chu halle akhoi na surup chu thakpalo sum thakhaninge akhoi surup thadokpa ngamde yes thadokpa ngamdrapanina churuptu numit khudingi sum thaktana leragani adegi ngasai chemical masing lakngamdraba chemical cancer thohalakadoba chemical mayamdo numit khudingi sum koi thadokpa ngamdabadu daida isada expose tawdana lungsi da sum changhandana thambaneba ahanba phone call amta lokuchage hello hello good morning sir good morning tapio ming leifam sir iram se all kai de gebam jiten sir ahibam jiten tapio I hojik sa lengsin biriba exwa kaina khangni se akhoi sa sahi kun ki mamang haje batare akhoi suru biri akhoi matam da biri haje batare chimni khal sinar mi sa akhoi Meikhu se adugi matung da akhoi
तो कुबा जो अखोगी लंग्स बेरा काय हाइजने अखोगी दी फाइलिन ओ दी 450 एन आयुसी को बाय हातौ यरी मतम खर सिनरंबा अदुगी मतुंदगी दी सा अमुकसे अखोगी सोर होमनोगी अखोगी ऑक्सीजन थाजन खोजन खरसो अमुमुक सही मदा अमुक तौरगदी खैतन सो हम को बिसिनवा अदुगा हौजिना मुसा अखोगी फोरा कोरोता के 450 250 एनजीएन अमुक सिनरीबा खसा अदु मसिबो याम कन इम्प्रूवमेंट ओइबदी नति अदुगा खरखदी अदुम कनो तौई अदुगा अखोगी मदर से सही 70 प्लस संख्या ले हजिसे अदुगा सही कुनमुकी मतुस्टदी अखोगी सुरुबिरी मैखुसे कइंदा सिनद्रे अदुगा नों फादो खजिकी अखोइना एक्सपांड हाइगी खिबा मई याइबा खोटपगी सिंगेंगी अखोगी इंगबगी मतंदसु खबा सिनबदी यावी मसिमक्स होय होय फनी फनी यामना मरिक चुमना ताकबिरखरे इमागी चाही हुंबुतरा खर हेले अदुगा सिजनरी हिदाक अनि अमगी ममिंगसु पनबिरे हुजिकमक्ति यामना लाइबक फबना मैखु सिजनद्रे है ख्वाइदगी आहामबदा मैखु सिजनब मैखु थादोकपजनि याम इम्पोर्टेंट ओरे अदुबु कोइना सांगना एक्सपोज तौरकपना अदुदना लंग्स इफेक्ट तौरैनि अदुदना सिगी अनाबजे नोमा खतंग हप्ता अमतंग थामा खतंग सिजनरकपदुना लंग्स इफेक्ट तौदे अखोइगी सिदा लंग्स सिदा इफेक्ट तौरैजे सिगी मैखुजिगी इफेक्ट बैड इफेक्ट्स हाइतारेको लंग्स सिदा डिस्ट्रक्शन तौरैबा चेंजेस मैम पोरैजे तम तमना विथ टाइम क्रॉनिक अखोइना अदुना अखोइजे मोइजे क्रॉनिक डिजीज कवे क्वीन एक्सपोजर लॉन्ग एक्सपोजर अम चंगे अदुम कांदा अखोइगी लंग्स से चेंजेस तमना लाक्तोनी अदुना मागी हिदाक सिजिनरिबा मैम सिजु अदुम सुमे मान हौजिक सिजिनरिदो बट अखोइगी मतमदुगी मतुंगिना तमना अदुम सिजिनरागा सिगी अनाबजे अखोइना सीओपीडी न कवे क्रॉनिक ऑब्स्ट्रक्टिव पल्मोनरी डिजीज ना अदुगा सिगी अनाबजे आयाम मतमदा निंगदमदा चांगप कांदा हेंजले कालेन थादा हितंग मोइदे याम कन्ना प्रॉब्लम लेते अदुगा ऑक्सीजन का दरकार लेरगदि हितंग अनाबजे हेंजलकपैने अदुदि ऑक्सीजन दुना माय अनाब फरओय हिदाक हौजिकी मान सिजनरिबा इनहेलर दो फजना चांग नाइन सिनबा अदुदुना माय कंडीशन दो नॉर्मल हितंग कंट्रोल तौर थमदोने हानागी केमता नॉर्मल लंग्स दा नॉर्मल तार ओड अदुदि ताबा ngam-oroi हेलो 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 ताजरे मिंगले फ्रॉम हाइबियो ताजरे सा आई तौजरे सी अकामा काइदगी बिकेंद्रो ने सा होय होय बिकेंद्रो ताकपियो सा आइना हंजनिंग मुझे सागे एक्सप्लेनेशन बे एक्सपर्टगी अखोगी मैखु सिजनबसे अखोगी सही अखोगी हाइबदी अंगा वैकांदगी सही 20 मखा अदगी अखोगी 20 सुमाना सुगा सिजनगा अखोगी सही क्या मथंग नमागी इफेक्ट से लंग्स द इफेक्ट तो अखोजे खंगबगे सिजनबसे अखोई सही अमै मतुंग नारे हबसे खंगपरा अदुगा अखोगी अमना अखोगी नारबा मी मना अखोइना करमना मागी लोक खुबदा नत्रगना मागी सोर होमदा खेबगुंबा यावकदा खंगद्रा हबसे मसिगी अखोइना माग लेमिना मतमदा खंगबसे माजे नारे हबसे करमना डॉक्टर कोइना चेकअप सकदा मसे खंगबसे अखोगी मागी सिम्पटम्स करमना फंगबगे हबसे डॉक्टर दगी फनी कयम कुइना सांगना सिजनरकलगदी अखोइ हक्चांगदा सोखलकपसिंग सि थेंगरकपगे हेबि तापियो अखोइगी सिगी चुरुप थकपगी हाइतारेको सिगी अखोइगी नगी कैलकुलेशन तौबगी कमाइना केना तौगदगी हाइदा अखोइना पैक इयर्स नत्रगा स्मोकिंग इंडेक्स कवे कैम कुइना थकलक्के अदुदजु डिपेंड तौदे नोंगवदा कैम कंज्यूम तौगे नोंगवदा सिगरेट नत्रगा बीजे कैम थई अदुगी मतुंगिना विथ टाइम ड्यूरेशन दगी मतुंगिना मी अमा नोंगवदा सिगरेट अनि गक थकपा चाही 10 थकपदुगा नोंगमदा बॉक्स मंगा थकपा था तरुक थकपदुगा अनि दुगी इंडेक्स खेनरकनी कइगिनदा नोंगमदा कंज्यूम तौरेबा विथ ड्यूरेशन अदुदनेबा अखोइना कैलकुलेट तौरक्तजे अदुगी एक्सपोजर दुनेबा अखोइना लंग्स क्या इफेक्ट तौरेन हाइदे यामना थकत्रगा बट matam sangna oragadi hitang effect to can as comparable hana mi yamna thakpa but can tarokba exposure duration pickpa adu duga kenara ani aduna exposure to the depend away exposure haije matamju aduga kyam frequency kyam koina kyam sangna thaklakpa kyam no da kyarak thaklakpa adugi du depend away hoi aduga maikhu ji kuina sangna seasonal lang kanda ihana hakjang da thengnar ga doriba nungai tabasing si kari no kamain uthore em tapio horak pada akhoi gi complaint haitare ko
complaints adum akhoi chumnagi mayam gi lok laihok tawba lok sor honba ngamdaba adum mayam sidege dum horak ma lok khurakani lok khubje lok tholakani ko ai gi hitang sangna chatpa nataga kairak ta makha de mathak ta kabla sidai sadau thongba sor honba wa ba ai gi chumnagi normal activities tawramba ngam mayam sum ngamaktaba thun warakpa sije akhoi gi signs and symptoms initial stage ki haitari ko sum hensela kanda akhoi gi moi phajana ngama roi magi normal activities perform tawrpa ngama roi aduna maina sumba hitang signs and symptoms horaga adu isana ju khangjarani ai saina suru saina thae na khangangadi phatta pot akoina consume tawrini ko aduna hoi phone call am tak lok chege hello good morning sir good morning mingle from my view sir ai daw jare je sunita khurang on de ne sa tak view sunita sir ai na doctor dai khujari je hoi koi mung manung je mai ku je sinna ba ada koi lai minari ba koi ju jamna sungai mata oi bara koi ya ki pangang mata lai bu da ju jamna sungai oi da kadara masi yamna thengna ba wafam ni takpi reisi doctor singna su second hand smoke kaina isana thauba na taba imung ju dai da mi ama ni na thaga leminari ba mi tare ni pandu loina mak mai khu gi exposure si phangbi wafam sigi matang da takpio sunita chumi sigi question yam phazu question ne and yeah exposure bu leragadi imung manung da anyone churup thakpa mi leragadi adu laminar mi myam ju loi affect tawrakani churup thakpa mi giduna aduna akoina sije akoigi first hand smoking second hand smoking and even third hand smoking have ju leko hamba churup thaiba mi duna akoigi primary first hand smoking kaurani aduga expose tawriba thakti thaktaba adu manakta nakpa leiru myam duna akoigi passive smoker natraga second hand smoking kaure ko aduga amagakna mafam sida thakama hojiki thambagi maikhu dei tholakpa particles myam phatta myam jidi akoigi walls curtains akoigi car leiba sofa adu myam da napsalaga leidane aduna si jina kamain effect tawge hojiki napsalle mafam singda akoina phamuba or tumuba especially angang myam daga effect tawi ko sumbusen ayamba kai amaina phamuba tumuba amaina leirubduna akoina inhale tawsalaga akoina sor honjalaga hojiki particles myam jong inhale tawsala akoi dong effect tawi sijena akoi third hand smoking ko hello good morning tajare mingle from I Ranjit Khongmana to mera takpio hello tajare mingle from tajare ranjit khongman dagi aina doctor dagi khangani chi akoi ki churusi yamna ka hena tha hoi doctor churusi yamna ka hena tham mi sak amane hoi masi akoi to thokra matung da yamna kuina leiraga maki langsi pharakadage hoi adhi amana akoi hojiki kansalakpa haidra kari hajoino koi lambi da langrang do plastic yam chumcha daga mai thaba makin so honbagi am waba adhi charu ikuchi pai taka tama tharpagi manam ikuchi wa ka thaba si am waba lampa so masi akoi ki kayawan so la ka masi makata khanjan nisa hoi pani wafum ani ni takpi reise surup thakpa ngasi si hana kuina sangna chahi tara kun tha amanu pam na ngasi si thak lepaga adagi di matam kaya gi matung da aise thaina thaam da matam dumaina amuk halakadage haibani hana kuina maina thauraga langso souraga normal lungs da hanagi nahaorengi normal lungs da lao have the sunglak lakpa ngamaroi once lungs se akoina destroy tawgraga magi manungi architecture haitari ko adu the destruction lakhraga di normal da lao di ngamaroi akoina hojik akoigi medication tawriba akoigi treatment tawri di just magi hojik normal leiriba khara leiriba normal leiriba destruction leitaba lungs to preserve tawraga adu myam dana magi sor honbu khara nungai jana ba adu ne akoina medication tawise han already destruction tawro pot di adu di normal lao have ding amaroi aduga doctor size this da sum akoina tajabada kuina sangna chahi tara kun thame karigumba magi lungs tu yamna kanna sokhidaba oiragadi ngasi aina thadokpu numise sidagi hona ikanaba phangi hai aduga sum changjalaga second day third day fourth day thama ani chahi ama sidaisida aigi lungs ki function aduga aigi oxygen intake si sum hengalaktana as good as normal karigumba lungs so umdragadi haibo wapum su koina tajai swaidana akoi
Sigi wafam zigi hire ga koin example hire ga isa zida poison consume tawragadi poison dudi adum phar oidani one the day akhoi gi poison dot consume taw tolak pakandadi obviously adudai di isa do phagalaktoni aduni akhoi gi sida sigi zidai zida kasu yam kana keno scientific oina ka haitare si explanation haitare diko aduga poison consumption do lepa abanina body jijo akhoi gi matna akhoi gi regenerate tawra ini cell myam se ko aduna si hana phattawa sokhiba myam do tam tamna regenerate tawra ko do adugi regeneration duna amuk ngamak pa haitare adu sum poison do sum hapsal laga di regenerate tawduna ngamaktre soksal lapudun henzale adudani akhoi destruction henzale okay hello atazare ming le from habiu mutum abe takpiyo urembam dagi se espana tsudana tsu takpi de jatin si ala song la sineba ek topic am su ojeri ba ko ni sa sum hanu bada athapta ni budi magi la ni nari surrounding ka nakpada kamin sanina ba ke ke dama sindani na bada ana ba ni mana hayi da mai tsiri tsiri na ga ta ga bi kanta da ni shi da sufiyana akai ba oi hada sina expert gi tun mi sa hada tun kan hanjani da sa hoi sigi mamangi kanona sunita kurai dagi na su hangbirakhrabani amtanga remind to amukha hana zo aina haijagre churup thakpa mi amana kam da leminaragadi thakta mi du same akhoi gi exposures magi thakpa smoke mana thaiba maikhu da expose tawra ini ko adu duna thaiba mi duga thakta mi duga adum chap manana almost chap manana exposure la ani adu duna thakta mi du hauji thakpa mi dugi mana maikhu honjal du maina magi maikhu myam dum honjal laga magi langsu da dum effect tawrei aduga mamangi question amda moina hauji plastic tha ba charu tha ba haibat hoi adum su yaw si jimasu sigi maikhu jina hena phatte akhoi gi cigarette biri dagi kaigina da akhoi gi cigarette kum da filter tawraga kana akhoi gi expose tawriba maikhu gi content se pi yamna minimal amount ne haitare ko but akoin charu gum thaba or plastic pu thaba or sing thaba or anything akoin moise biomass fuel ju kawai ko chumbal thabs di chemical filtration leitre pura tharaga adu expose tawr ini ko aduna si jina amu hene akoi health lungs da effect tawre haitare hoi aduga akoin huji khanari si sor honbagi paringda nabagi si oina khanari adubu churupki yamna sathiri se maikhu sijinabagi yamna sathiri se hakchangi koktagi na ton phauba hakchangi organ khudingmakta kayat khudingmakta churup thakpasina maikhu sijinabasina sokhali ena masi hai sigi matangda doctor na tapyo chumme akoi gi sum sigi effect tawre je body gi akoi gi all parts loina bag si yaure hatare ko haurak padagi akoi gi ya dagi hongna ya da chuba adumba mam haura ani adagi ya gi akoi gi timban gi akoi gi cancer yamna common oi ko sigi akoi gi not only churup gatang na tana akoi khaini chaba gutka chaba sumba myam sin jo mu hena akoi gi cancer gi keno se chance yang wang haitare ko aduna sigi am leire churup thakpa jina akoi gi churup thakpa especially akoi churup thakpa kangu myam jina na akoi gi hospital lab kanda shorhomba wa ba si lokhuba si makta na tana thabak su nai na yamna complain yam tawi akoi puk sai kholen atai kemte na te maikhu du sum honjalam ne lang sadang na te changi je chakhau rom de dum changi ni aduna chakhau du na akoi gastric ki pH sai tare ko ari si myam je loina bang manipulate tawre disturb tawre normal hana normal laseram bado si ji disturb tawrak podi akoi gi gastric problem je yamna complain yamna lei yamna common oina ko adudagi not only this akoi gi brain agi heart yamna commonly affect tawe ko aduna akoi gi high risk of akoi gi heart affect or heart attack akoi natraga akoi gi stroke brain dan high ko adum bi chances sedum wang e hatar okay hello aduga hujik si ekoni yamna kiningai oibasi chahi nauriba school college ga kariba angang sing adagi nupi oibi sing mama oirakadoriba sing naga maikhu sijinabasi adum ui doctor masi na kaya yamna sokningai oige masigi matang disu kita tak maikhu sijinabase karamtana phai habadi hairaroi aduna akoi sigi maikhu sijinai je akoi gi poison consume tawba adu bani aduna nauringai degi amaina
especially moi nupi oibsingna sum consume tawragadi akhoi moigi maternal health haitare ko hayeng angang moina luhong matungda akhoi masa pokpa khotpa adugi matamjida ya hitang adugi effect tawrpagi chance yam wange moida health wise ko lungs da already effect tawdang natana moigi hayeng pregnancy da akhoi warakpa angang pokpada warakpa ko adugumbagi problem lai. Okay. Hello. Hello. Tajere ming le from Habiu. Sarai se kumpham makhadagi Naorem Rajo ne sa. Oi Rajo takpiu. Akoigi hujikshida akoigi sahi yamna yankai hubu chuga badi Meikhu Shijinnabana yam handare ba koi kungangi lamda moibadi adu thogi lamda dikhangre adu koi sahi tara tere ni pandene sahi nifu gi maya de ba hujikti atai jinda ta ganja rom ji pa Meikhu Shijinnabana pa atai ama mapa oibising na su takwa haibasu moina jingda ngangani lamhang tumangna tawrubani na masi Meikhu Hidegi amang budi loina ya madan damda doctor na haibire matau kram na ngak tukpa angang jingji karamai tawrga ngak tukka dege simdang khangden hoi aduna masi thadokpagi matang du yore thadokpagi matang si kamaina thadokadage hoi matam amada akoigi thogdok wathok thokpada luhong makhangde karma sorat ki keno khangde churupsi yenarami bani sumangda halaman hangba lakpasing du daida adugi system du mo hujikti yamna laibuk fabani maduma tokre si oiragasu adum hujiki tongan mamongda Meikhu Shijinnabagi wafam lady hai akoina sumbagi hairagadi angang satrasingi naha orapagida moida toknanabagi hairagadi moida awareness program haitare ko akoi hojik ju tawjari akoi radio gi through dagi sumaina akoi school college da ju class ju akoi moi awareness adum moi class ta takpiba ko moi social science studies kind aduda ju akoi class moi class adum masa adum yawbani amaina sum hitang awareness aduga akoi hitang health service health camp gumna akoi nanga tawbujina akoi saina khungang gum arapa jida chatlaga akoi health camp tawbujida amaina hitang awareness moi mayam da hitang takpa sigi consumption jina akoi churup thakpa khotpa simba tawbujina akoi health kyam effect tawge de moi da reality do takpa akoi not only just ngang badang natana akoi picture presentation gumba video presentation gumba amaina aseng ba do uhallaga moi da khangan ba phatabase phone call am takalo khachage hello tajere ming le from Habiu hello tajere ming le from Habiu ane nilkuti degi ngangwe manglem hoi ngangwe manglem songi radio set tu kitang thap to piu masigi kano se Meikhu gi langta sina beje hoi songi radio set tu isadagi kitang hana thap to piro duga hidamana koji khairi hoi fani somna hangbining do I khangjare Meikhu Shijinnabasigi khanari is da khaini chaba hidak mana umba adegi jarda chaba singchi su yaugadra aina haibibani jume jarda khaini sing na amung akoi gi ya da ummaga akoina consume targa moina hundokpani haitare ko or consume tawbani sijina directly lungs adi effect yam kana tawdre but akoi gi effect taw haije inside gi haije gi ba ya da agi chin gi akoi gi cancer gi siji gi yam risk yang wange hoi adu moida hidak mana du da yauri banga sagi cancer causing agent sing do chemical sing do adu di hakchang da dum changi bane ba adigi mana akoi miyoi basi kuina sangna dum naha oidana taga tekna lening bu ngaktani chahi na bude dum ahan oisel halai adu yamna thuna magi oigadaba sahi matang du deida oigadaba ahan du karigumba churup sangna kuina sangna thakpa mi ama oiragadi magi skin se maroina unsa gi saruk sing se doctor unsa je deisida magi oxygen gi phangjaraga taga tekna yamna glow leina degadaba du yam thuna ahan oisin halakpagi unsa khujil halakpa haigadra machi thengni hai so aisdam takpiyo akoi gi whole body gi akoi oxygen je consume tawri ni ko mean oxygen je seasonary ni akoi gi cell myam je function tawna ba akoi gi body gi petrol haitare ko se hire gana gari gumba gi petrol je oxygen je ori ni aduga everywhere lungs ina oxygen je loin supply tawrok ni aduna oxygen supply tawreba lungs se hojik adugi akoi Meikhu sumba myam consumption tawbusina lungs to sol agadi body da oxygen supply tawrok do watle aduduna oxygen to supply to do walak padagini akogi hojiki heart lung brain da tawra even hojiki haizariba lung akogi skin da saina body gi
kind of problem mayam laise hoi aduna akhoi yamna health conscious oi biba aduga taga tekna yamna fresh oina skin gi glow na keno to bo ergadi maikhu sima season bagi wafam sima kauthok piro season biru na gano phone call to lokhachege hello tajare ming lefam habiyo churup thaktraga jugo churup thak singa laina ba kan da kayam yam sok ke angang singa madi naha singda du anda khangani masi handaka ahum lok sure hangbire isi mamang da haibigram yam ten line amtang haibiyo doctor akhoi gi churup se dum athakwa miga thakta miga leminar ni kam da enclosed space am da leminar ga di adum so ani aduna churup thakta mi du churup thakwa mi du ga adum sapmana so ani hoi aduna karigumba aina churup thaga di aina soon gadoribsi ai isani sida natana aigi imung manungi mi khudingmak soon gadoribasi ni haibasima thakpiriba khudingmak na ningsingbiba adegi karigumba innocent oiba lanjadaba imung manungi angang adegi churup tharoi na lejariba mi singduna karigumba imung du da member ma thakjalagadi madudasu haiba machange doctor natra si nangi health kakta nate khoi meyam gi su effect owe na phone call until lokachage hello aduga masigi thadokpagi matangching asaigi nicotine phone call hello phone ngai bo ina doctor akhoi masi thadokpasi yamna why hai adubu karigmo will power leragadi natraga masigi thadokna ba te doctor singna su lambi khara puthokbi masi sijinaragadi dum thadokpa ngamba potni adana haibi masi kamdongna thadokadage si yam maruiba akhoi counseling tawe aduga main oina akhoi gi wakhanda leire akhoi gi will power leire ko hida akhoi adum prescribe tawe makhan mayam lei trial tawi experiment tawi but akhoi gi kai haitare haiba akhoi na phanam hidak prescribe tawrasu at the end of the day akhoi gi will power leire akhoi na thadokadi hidak su darkar leite adum thadopang but hojiki nicotine gi addiction du leirakpadina hitang di why but tawgena khallagadi adum loina bak tawbang hoi aduga punsi mahingi yamna quality of life si thado oba matungda masi yamna hengalai asaigi tapna first day second day aduga tapna asaigi lungs ki mapangan hakchang da oxygen gi intake to sum hengalaktana defense mechanism even ziki covid ki matam sida is da masi dasu maikhu sijinaramba tokthoagadi phagalakpi wafum inta je aduna last message mi am de kari haibiningi doctor hojiki pandemic oibagi situation ji matam ji matungina akhoi gi patient sing ju dum marmakta lae dum hange ai hana maikhu sijinarme ado ai hojik covid narobdegi thadok ure ado ai hojik covid na pharamnina au sijinabi yagadra hange ado sum aina haigidune akhoi smoking sigi maikhu sijinai je akhoi isa da poison hapsan bagumbane aduna smoking je akhoi na nang naw phare nang ha ori nang lungs phari haidana nang kanjun smoking tawbu yai surup thakpa dum yare haibadi kanamtana haira aroi hoi aduna akhoi na ningsing minagadabasi churup ki maikhu sida is da nicotine haiba yamna addictive oiba pot amaga adagi 7000 chemicals masigi manung da cancer causing cancer thon bangamba chemical humdra amaga yauri haibasima kawidaba aduna pumnamak maikhu sijinadaba haibasida changchin binaba message sima haijari yam nungai jare department of respiratory medicine JNIMS ki senior resident oibiriba Dr. Ronal Naorem lengbirakuna maikhu sijinabana lungs amadi hakchangda Sokhallakpasing gi matangda takpikhiba doctor bu thagachari thank you